HOUJIK Manipur THOKLIBA IRANG ASI HOURAKHIBA May 3 ASI Meitei SHING Meekap Thokpa Numit Haina Mingthonduna ATHOUBA SHING MAPHAM da HEIKAT LEIKAT TAMBAGI Thouram PANGTHOKLAGANI HAIRI Hiram asiga mari leidana press da thadorokpa video message amada Uripok Apunba Lupki General Secretary Samom Durbada Hai Uripok Apunba Lup amadi Uripok Nupi Apunba Lup na silaga Nauremthong Puning Khol Club Mamangda Ayuk Pung Taruk-tagi Irang asida thawai na pontha pikraba ATHOUBA SHING MAPHAM da HEIKAT LEIKAT TAMBAGI Thouram PANGTHOKANI Thouram aduda Uripok amasung akoibada leiriba club amadi maira paibi loop singna saruk yabiduna ATHOUBA SHING MAPHAM da HEIKAT LEIKAT tamba amasung maira katpa ase mapung fahanbiu haina yangbi pungning tingsalakle Handaki asumlaba jinkuki narco terrorist singna Meitei singi mathakta Chatrak Palanduda Tawaina Pontha Pigraba Meitei ATHOUBA singi mafumda Igai kumna butpa ki Thouram mamoina Aikoi Mairakat Pranachingba Adugi Thouramsu Pangthokjagani Uribok Nauremthongda Leiba Puingkhul Club ki office mamangda Numidang wainam pung taruk taba matamda Hairiba Thouram asi Aikoi HOUJIK